Satra Singhi Ihodagi Bangladesh Tokliba Irang Asida Prime Minister 𝗧𝗛𝗔 𝗪𝗠𝗪 Thadokduna Sen Krabamatung Anoba Interim Government Semduna Jarang Naringai Marak Asida Myanmar da Suchai Kayagi Mamangdagi Junta Amadi Militant Singi Marakta Kuina Lan Tauduna Lakliba Asida Leiba Ngamlaktaba Dagi ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯑꯍꯟ ꯑꯉꯥꯡ ꯑꯃꯗꯤ ꯃꯤꯔꯣꯟꯕꯤ ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 195 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯣꯝꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯔꯛꯇ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯒ ꯍꯥꯠꯈꯤꯕꯅꯤ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯝꯅ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯍꯤꯡꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯛꯆꯥꯡ ꯊꯤꯕꯗ ꯑꯋꯥꯕ ꯑꯣꯏꯅꯈꯤ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯏꯂꯤꯌꯥꯁ ꯆꯍꯤ 35 ꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯍꯤ 2 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯒ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯈꯣꯏ ꯄꯨꯟꯅ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ 3ꯅ ꯄꯥꯎꯃꯤ ꯗ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯑꯔꯀꯥꯟ ꯑꯥꯔꯃꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯔꯀꯥꯟ ꯑꯥꯔꯃꯤꯅꯗꯤ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯛꯂꯤ